Sana khuna mabu yokhatpa ina lining bo yokhatpa amade leite laira awana taraba singda mateng pangna pandam da sapkong khipa kaksing kalai kaksing Manipur ki ani shuba foundation de thoram ngasi kaksing thumkhong phunal lambi da leiba lifeam pana liklai loisangda angthokre thoram aduda MS Bubon Brickfield ki proprietor Naurem Nopurna athoiba mithung kaksing kalai kaksing Manipur ki president and Juge na thoram mapu loirana masa sanu kaksingi president Dr. N Pramodini na akhanaba mithung oina saruk yake athoiba mithung singna u thaba yauna kaksingi ahallam oirabi khangatlaba nupa nupi amati puna ahal tarama thoida asam khudul potsing piba amade nat ki oiba jago isei kaya galona na pangthokiba thoram aduda akhanaba mithung lengi warol piraduna hai Dr. Nomaitem Pramodani na Makataraduna hai Aikoi ina lining Mankrabade Aikogi Kanglup asi Mankikadori bani Kaksing Kalai na Sanakonaba ina lining Yokanaba madi Kunaida awa ana taraba amadi Swataraba Miambu Tengbangaba Pandamda Safong Lakpa asi Kaksing Kakinatana Manipur Kunai Asoba Kanaba Kaya Pibangamnagani Hainasu Fongdoke